All Manipur Working Journalist Union Amwju gi Meekhal Da Asem Bhakta Mai Paktuna Union Asigi Anouba President Oiragani ngarang Manipur Press Club ta Amwju gi General Body Meeting pangthoklabatungda pangthokkiba Amwju gi Meekhal Da Asem Bhakta mahaki lamba bizoi kakching tabamdagi vote nifunipan hendra mai pakibani Meekhal aduda Asem Bhakta punna vote maseng chama marifutara nithoi fangbada bizoi kakching tabamna vote chama nifumari phangki Meekhal aduda Amwju gi Standing Committee ke Mirep Singh ke Manungda Impact TV ke Staff Reporter Alangbam Ozit Kumar Atopameng Mushukna punna vote chani kun mapan fangduna mai pakhi mahakna Meekhal asida khwaidagi wangna vote fangkiba Mirep oikhi Amwju gi Standing Committee ke damak mai paklaba Singh adugi Manungda Konthozam Gita Thingbaizam Lakhika Anta Soren Sangbam Sonia Leimapokpam Sanjit Kumar Atopameng Bhakta Haubam Pravin Kumar Khairakpam Nauba Amade Suraj Janam Yauri